ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯝꯕꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯏꯆꯟꯕꯤ ꯃꯉꯥꯡ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯊꯝꯕꯥꯜ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯛ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯄꯥꯒ ꯃꯃꯥ ꯑꯇꯣꯝꯕꯤꯒꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯄꯥꯁꯨ ꯂꯪꯐꯩ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯦꯡꯅꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯤꯡ ꯁꯅꯥꯍꯟꯕꯤ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯊꯕꯛ ꯇꯧꯕ ꯈꯔ ꯇꯟꯕ ꯅꯨꯄꯤꯅꯤ꯫ ꯃꯤꯁꯥ ꯏꯁꯥ ꯌꯥꯝꯅ ꯈꯥꯏꯕ, ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯕ, ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕ ꯍꯩꯇꯕ, ꯃꯈꯥ ꯊꯥꯕ ꯑꯉꯥꯡ ꯈꯛꯇ ꯅꯠꯇꯅ ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯗ ꯐꯥꯎꯕ ꯉꯥꯡꯕ ꯁꯛꯄ ꯃꯇꯝꯗ ꯊꯧꯒꯜꯂꯣꯟ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯞꯇꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯣꯛꯄꯤ ꯊꯣꯏꯕꯤꯗꯨꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ, ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯃꯥꯅ ꯃꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯐꯨꯗꯨꯅ ꯑꯃꯗꯤ ꯑꯀꯟꯕ ꯋꯥꯍꯩꯅ ꯑꯗꯨꯃꯛ ꯆꯩꯕꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ, ꯑꯗꯨꯕꯨ ꯋꯥꯈꯜ ꯁꯣꯟꯊꯒꯟꯕ, ꯃꯤꯉꯝꯖꯗꯕ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯍꯣꯡꯕ ꯂꯩꯇꯦ꯫ ꯊꯝꯕꯥꯜ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯁꯂꯥꯏꯔꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯁꯂꯥꯏꯔꯦꯟ ꯑꯁꯤꯁꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯃꯆꯥꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯪꯐꯩꯗ ꯊꯕꯛ ꯆꯠꯄꯅꯤ꯫ ꯁꯂꯥꯏꯔꯦꯟꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯩ, ꯃꯥꯒꯤ ꯃꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯁꯂꯥꯏꯔꯦꯟ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯃꯔꯤ ꯑꯁꯤ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ ꯈꯪꯗ꯭ꯔꯕꯁꯨ ꯁꯂꯥꯏꯔꯦꯟꯒꯤ ꯃꯃꯥ ꯂꯩꯃꯗꯤ ꯈꯪꯏ꯫ ꯁꯅꯥꯍꯟꯕꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯂꯥꯏꯔꯦꯟꯒꯤ ꯃꯔꯤ ꯑꯁꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯁꯂꯥꯏꯔꯦꯟꯕꯨ ꯈꯟꯖꯩ, ꯄꯥꯝꯖꯩ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯏ꯫ ꯃꯥꯅꯁꯨ ꯁꯂꯥꯏꯔꯦꯟ ꯑꯁꯤ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯃꯔꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯆꯥꯗ ꯋꯥ kaya ꯏꯟꯁꯤꯜꯂꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯐꯃꯨꯡ ꯆꯪꯂꯕ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯈꯣꯏꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯏꯆꯥꯁꯤꯗꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯜꯂꯨꯅꯨꯁꯦ, ꯑꯩꯒꯤ ꯏꯆꯥꯗ ꯀꯔꯤ ꯋꯥꯠꯇꯅ ꯃꯥꯅ ꯍꯦꯛꯇ ꯄꯪꯊꯩꯗ ꯊꯩꯔꯒ ꯆꯠꯄ ꯌꯥꯕ꯭ꯔꯥꯗꯣ? ꯏꯆꯥꯅ ꯆꯍꯤ ꯈꯤꯇꯪ ꯅꯧꯕ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯅꯅꯦ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯏꯆꯥꯅ ꯈꯤꯇꯪ ꯂꯩꯁꯥꯕꯤ ꯐꯥꯔꯒꯅꯦ ꯏꯆꯥꯒꯤ ꯐꯖꯕꯗ ꯃꯔꯥꯏꯅ ꯑꯗꯨꯝ ꯃꯁꯥꯅ ꯌꯥꯅ ꯂꯥꯛꯆꯔꯗꯧꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯊꯣꯏꯕꯤꯅꯤ ꯀꯩꯅꯣ, ꯊꯣꯏꯕꯤ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯋꯥꯠꯇꯅ ꯐꯖꯩ ꯍꯥꯏꯗꯅ ꯏꯃꯥꯅꯅꯦ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯊꯣꯜꯂꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯆꯥꯁꯤꯗꯤ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯐꯖꯕ꯭ꯔꯥ? ꯀꯌꯥꯝ ꯌꯥꯝꯅ ꯐꯖꯒꯦꯕ?" "ꯐꯖꯩ, ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯈꯨꯟ ꯑꯁꯤꯗ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯐꯖꯕꯗ ꯂꯝ ꯌꯧꯕꯤ, ꯂꯝꯕꯥ ꯂꯩꯇꯅ ꯐꯖꯕꯤ ꯍꯥꯏꯕꯗꯨꯅꯤ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯛ ꯍꯦꯜꯂꯤ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯤꯌꯦ." "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗ꯭ꯔꯤꯁꯦ? ꯑꯩꯉꯣꯟꯗ ꯀꯩ ꯋꯥꯠꯀꯦꯕ ꯏꯃꯥ? ꯑꯩꯅ ꯌꯥꯝꯅ ꯐꯖꯔꯗꯤ ꯑꯩꯒꯤ ꯐꯖꯕꯗ ꯃꯥ ꯄꯪꯊꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯄꯪꯊꯗ꯭ꯔꯤꯁꯤꯕꯨ ꯏꯃꯥ? ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯌꯦꯡꯗꯦ, ꯊꯧꯋꯥꯁꯨ ꯁꯥꯗꯦ꯫ ꯑꯩꯒ khitang ꯍꯦꯛ ꯅꯛꯅꯕꯒ ꯃꯥꯅ ꯍꯥꯟꯅ ꯊꯩꯗꯅ ꯆꯦꯜꯂꯤꯕ." ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯋꯥꯈꯜ ꯇꯥꯕ ꯑꯍꯜ ꯑꯃꯅ ꯇꯥꯔꯕꯗꯤ ꯁꯥꯎꯗꯨꯅ ꯊꯣꯔꯥꯏꯕꯤꯒꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯑꯄꯥꯏꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯂꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕ꯭ꯔꯥꯠꯅꯕꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤꯕꯨ ꯈꯟꯕꯅꯣ, ꯃꯌꯥꯝꯅ ꯉꯥꯡꯅꯗꯕ ꯂꯣꯟꯗꯥꯗ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ, ꯑꯩꯒꯤ ꯏꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯑꯁꯤꯗ ꯄꯪꯊꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯔꯤ ꯋꯥꯠꯂꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯋꯥꯠꯇꯦꯅꯦ ꯁꯦ, ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯩꯁꯨ ꯋꯥꯠꯇꯦ꯫ ꯀꯨꯆꯨꯁꯨ ꯄꯥꯜꯂꯤ, ꯃꯤꯠꯁꯤꯁꯨ ꯁꯖꯤꯒꯨꯝꯅ ꯄꯥꯜꯂꯤ, ꯅꯥꯇꯣꯟ ꯇꯨꯝꯇꯛ ꯇꯧꯏ, ꯃꯥꯏ ꯀꯣꯏꯗꯥꯅꯩ, ꯆꯤꯝꯕꯥꯟꯁꯤꯁꯨ ꯄꯤꯛꯇꯛꯅ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯏꯆꯥꯒꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯃꯁꯛ ꯑꯁꯤꯕꯨ ꯃꯥꯅ ꯍꯦꯛꯇ ꯃꯤꯔꯥꯏꯕꯗꯤ ꯃꯇꯤꯛꯂꯗꯣ? ꯁꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯈꯔ ꯏꯀꯥꯏꯗꯅ ꯇꯧꯖꯔꯤꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ, ꯑꯗꯨꯒ ꯌꯦꯡꯉꯁꯤꯁꯦ꯫ ꯅꯪꯁꯨ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ, ꯑꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ." "ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯏꯃꯥ? ꯃꯤ ꯏꯃꯥꯟꯅꯕꯤ ꯃꯈꯩꯗꯤ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯦ, ꯑꯗꯨꯒ ꯑꯩꯅ ꯀꯃꯥꯏꯅ ꯑꯉꯥꯡ ꯑꯣꯏꯗꯣꯏꯅꯣ?" "ꯏꯕꯦꯝꯃ, ꯏꯃꯥꯅ ꯍꯥꯏꯕ ꯑꯗꯨꯅꯤ, ꯏꯆꯥꯒꯤ ꯃꯁꯛ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯥꯡ ꯃꯥꯜꯂꯤ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯁꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ,
नुपीगी इरांगदा पंगथदबा नुपा लेपो नतेने इसा मसक फजबीदा पंगथरोइदबा नुपा लेते अवाबा वाखन खलुनुसे sak thizinabani se tumnaba tawrasi tummasi law wakhal nungaiba khallagane nungaina tumthokpana phai thoibi wakhal khara khalli mama khakta nate mabu masak phasai hairiba asi lekai gi mi khudingmakna loina hairibani pakhang macha malakpada magi ming hana hanglibani adubu salai rendi mangoda nongma tamingsu hanglade mana hana nupadu da hanglubadagi asum kauna khibani mangonda kaya hena pama matau sote wakal si thoibi makhata na khantha khidre mama si chapcha na lobu machani mama na haiba chachna bayada bawa kaya aduda asa thamduna ahingdu matum thakre thambaso magi thabak pumbal oisilaga magi oina tongana leiriba phamung aduda changlakle sor asangma mohondo e ka adugi thongnaw dagi uriba thaza adubu yengi ngasidi thasi yamna phase numit chupa ama thabak numlurabanina waraduna phamungda hiplaga adumak tumthakri mathangi numit aduni thambal yamna nganna hogatli makhoi mama machadi mahusana yahu adum thengi makhoi hakodringaida thambalna thabak pumbaloisingadoribani iru lunanaba ising sahangani mai mitananaba ising soktuna hanana makhoi gi damakta thamgani thabak amata soidriba makhoi mama macha mangonda kariso hairaroi magi thopa leirani thabak ama hek sorakpa matamda mama atombina sangsar pumbagi athiba khonda da chebiga doribani ngasisu thabak pumba loisile nungthilgi matam maduda thambal phi safam konsang da chattuna phi sari magi nakanda phi sari ba mangondagi chahi khara nauba angang aduna hairi iche thamba horen phi saba lorekpada tajau salairena ngairamge na hairakpani kharangana loisilo haina so hairakpani angang asi salairen gi yum matomdagini sumaina salairen na marakta angang asi da pau chelakpani hairibo wa adudagi na thairaga thambal atopa wa ama oina hanglai nangbu chak charak pro chak charak tradi aidi kamaina laktoi ba chariya hairaga yaraba duda kai mathel charake nga thongba chari iche ahawa yamna chaina karai da ya hawbano da thum yamna ya hawte khutna tawriba thabak adudi lepanate sanariba wari do angang dusu jahi khara nawi haibagi wani laikai gi khungi wari di mangonda ngakta leirabani aduna mana wari liraga thambal na tari wari sanaringai konsang adugi mapu laktuna thambal da hairari thambal se nangne adu thanamo ana chelai magi phi se loidorabani nanga se amukta loisilam ngasi gi phi ne hauji mi lawba lakda dobani hoine nupi do chatkre angang aduna nupi do di yenglaga hairi haigi haidi asaina haibi yadra khangdip hojik ta hai adusu hojik ki phi ne haine mana sala kanda khangadaw thambal do noi aduga magi kondagi kumtharaga hairi adudi aine asemta loisiluki ge ko asi hairaga masu leimagi kona du tamna laklaga kakhatuna phi saba hokre phi phangadaba khasik khakta ngairame mina phi lawba lakpa duda thambal phi loiba adugasu matamatum chanari phisang asigi mapu ine duna thambal da hairi thambal nangbu loirabro au ine loire adudi kakna daba tawrasi mi phi lawba la ine hoine asi hairaga phi ado makoi ni changduna kae aduga phi lawba la iba nupi du da pikre konsangi ine aduna ngasigi magi pipam thokpa sela du pikre thambal so adu pairaga yumlom da lakle yumlom da gi lakpada leiba sana khongnang makhong adu da salairen ngaiduna leirami mabu lakpa yengduna nokmi tawrami thambal su nokpe tawraga salairen gi manakta sana khongnang makhong gi manakta sangsile lakpa kyam kuirage salairen su tapna khumlai kuire da lakpa aina kharanga na lakpane kaidawagi ngana laino khangdeda lakningdana laini kaino thambal phamthai salairen su phamtharai thambal hanjina hanglai thabakti karam kana chatpa tarage matam khangdeda aidi chatpu janingre handakti chatlagum shiraina khalini kaigino dune sum noi loina thado ga chatpado nungai traba
ꯆꯠꯂꯁꯨ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯆꯠꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ. ꯊꯝꯕꯥꯜ ꯅꯣꯛꯂꯛꯏ. ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ. ꯁꯂꯥꯏꯔꯦꯟ ꯃꯈꯥ ꯇꯥꯅ ꯑꯔꯨꯕ ꯈꯣꯡꯐꯝ ꯑꯃꯗ ꯍꯥꯏꯔꯛꯏ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯐꯥꯒꯤ ꯅꯠꯇꯦ. ꯅꯪꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯐꯝ ꯀꯩꯁꯨ ꯈꯪꯂꯝꯃꯣꯏ. ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯅꯋꯣꯡ ꯑꯁꯤꯗ ꯊꯥꯗꯣꯛꯑꯒ ꯍꯦꯛ ꯍꯦꯛ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ. ꯍꯟꯗꯛꯇꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ. ꯏꯃꯥꯅꯁꯨ ꯌꯥꯔꯦ. ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯅꯪꯅ ꯏꯃꯥꯒ ꯊꯅꯝꯂꯒ ꯆꯠꯄ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯋꯥꯈꯜꯁꯦ ꯌꯥꯡꯉꯤꯗꯅ. ꯊꯝꯕꯥꯜ ꯅꯣꯛꯂꯝꯕ ꯑꯗꯨ ꯍꯟꯖꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ. ꯏꯃꯥꯒꯤ ꯅꯤꯡꯕ ꯍꯥꯟꯅ ꯊꯨꯡꯍꯜꯂꯨ. ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯁꯨ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ. ꯅꯪꯗꯤ ꯃꯤꯔꯝꯗ ꯆꯠꯂꯤꯅꯤ. ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯑꯗꯤ ꯀꯅꯥꯅ ꯈꯪꯅꯤ. ꯊꯕꯛ ꯆꯠꯄꯗ ꯍꯥꯟꯅ ꯁꯣꯏꯗꯅ ꯉꯝꯗꯅꯕ ꯍꯣꯠꯅꯧꯀꯣ. ꯑꯩꯒꯤꯗꯤ ꯌꯨꯝꯗꯗꯤ ꯂꯩꯔꯤꯁꯤ. ꯀꯩꯁꯨ ꯈꯜꯂꯨꯅꯣꯕ. ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ. ꯏꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯊꯟꯗ ꯊꯅꯝꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯔꯔꯣꯏ. ꯑꯗꯨꯒ ꯏꯃꯥ ꯃꯊꯟꯗ ꯌꯨꯝꯗ ꯂꯩꯍꯧꯕꯒꯤ ꯃꯊꯥꯁꯨ ꯁꯥꯔꯔꯣꯏ. ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯅ ꯊꯕꯛ ꯁꯨꯕ ꯉꯝꯃꯅꯤꯗꯅ. ꯌꯨꯝꯗ ꯂꯩꯕꯒꯤꯗꯤ ꯊꯝꯕꯥꯜꯁꯨ ꯌꯥꯝꯅ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ. ꯇꯁꯦꯡꯅ ꯃꯃꯥꯇꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯅꯤꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯁꯂꯥꯏꯔꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯂꯨꯍꯣꯡꯕ ꯑꯁꯤ ꯈꯔ ꯊꯨꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯦ. ꯑꯗꯨꯅ ꯈꯔ ꯇꯞꯊꯔꯒ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯗꯣ ꯍꯟꯗꯛ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩ ꯍꯥꯏꯕ ꯑꯗꯨꯗꯤ ꯊꯨꯝꯃꯜꯂꯤ. ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤ ꯆꯠꯂꯨꯔꯣ. ꯑꯗꯨꯒ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯑꯕ ꯀꯥꯟꯗ ꯑꯣꯏꯅ ꯍꯣꯡꯂꯁꯤ. ꯁꯂꯥꯏꯔꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯅꯪ ꯑꯃꯨꯛ ꯊꯦꯡꯉꯗꯤ ꯅꯣꯏ ꯏꯁꯧ ꯅꯃꯥꯗꯨꯅ ꯑꯃꯨꯛ ꯆꯩꯕꯤꯔꯅꯤꯕ. ꯃꯥꯅ ꯅꯪꯉꯣꯟꯗ ꯆꯩꯕꯗꯣ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕ. ꯏꯁ, ꯑꯩꯉꯣꯟꯗ ꯆꯩꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯏ. ꯁꯂꯥꯏꯔꯦꯟꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯒ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯔꯛꯏ. ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯤ ꯀꯩꯅꯣ. ꯑꯩꯗꯤ ꯅꯪꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯛꯊꯝ ꯊꯝꯅꯤꯡꯗ꯭ꯔꯕꯅꯤ. ꯅꯪꯅ ꯁꯣꯜꯂꯤꯕ ꯈꯨꯠꯁꯣꯟ ꯑꯗꯨꯒ. ꯑꯩꯈꯣꯏ ꯁꯣꯟꯗꯦ ꯈꯪꯂꯕꯣ? ꯂꯩꯕꯒꯤꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯀꯩꯁꯨ ꯂꯩꯔꯔꯣꯏꯗ. ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯑꯒ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯗꯧꯔꯕꯁꯤꯗꯤ. ꯑꯅꯤꯗꯨ ꯄꯨꯂꯞ ꯅꯣꯛꯏ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ. ꯊꯝꯕꯥꯜꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯁꯂꯥꯏꯔꯦꯟꯅ ꯊꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ マꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯊꯝꯕꯥꯜ ꯌꯨꯝꯗ ꯆꯪꯂꯛꯂꯤ. ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯥꯇꯣꯟꯒ ꯊꯣꯏꯕꯤꯒꯗꯤ ꯂꯩꯔꯝꯗꯦ. ꯃꯈꯣꯏ ꯂꯩꯔꯝꯗꯦ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤ. ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕꯒꯤ ꯆꯥꯛ ꯑꯗꯨ ꯈꯔ ꯉꯟꯅ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯏꯔꯤꯕ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯅꯤ. ꯑꯁ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ. ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ. ꯏꯃꯥꯇꯣꯟ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯑꯝꯇ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯆꯥꯛ ꯃꯩ ꯍꯥꯟꯅ ꯊꯥꯡꯒꯠꯂꯤ. ꯀꯔꯤ ꯂꯥꯏꯕꯨ ꯆꯪꯕꯅꯣ? ꯁꯤꯡ ꯑꯗꯨ ꯈꯔ ꯆꯣꯠꯄ ꯑꯣꯏꯕꯒꯤ ꯃꯩ ꯆꯥꯛꯎ ꯍꯥꯏꯕ ꯄꯥꯛꯇ ꯌꯥꯗꯦ. ꯅꯝꯐꯨꯗ ꯃꯩ ꯑꯗꯨ ꯊꯥꯒꯠꯂꯒ ꯆꯐꯨ ꯑꯁꯤ ꯊꯥꯡꯒꯠꯂꯤ. ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯡꯒꯠꯇꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ. ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯒ ꯆꯦꯡ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯡ ꯑꯗꯨ ꯃꯩꯈꯨ ꯀꯥꯔꯒ ꯃꯩ ꯃꯨꯠꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ. ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯃꯩ ꯑꯗꯨ ꯆꯥꯛꯅꯅꯕ ꯍꯣꯠꯅꯩ. ꯃꯩꯗꯨ ꯈꯔ ꯍꯦꯛ ꯆꯥꯛꯄꯒ ꯆꯦꯡ ꯁꯨꯖꯤꯜꯂꯤꯉꯩ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯌꯨꯝꯗ ꯍꯜꯂꯛꯂꯤ. ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯔꯛꯄꯗꯒꯤ ꯏꯁꯧ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯁꯅꯥꯍꯟꯕꯤ ꯑꯗꯨ. ꯈꯣꯡꯁꯤ ꯈꯤꯇꯪ ꯆꯥꯝꯒꯦ ꯇꯧꯕꯕꯨ ꯏꯁꯤꯡ ꯈꯛꯇ ꯐꯥꯎꯕ ꯂꯥꯈꯠꯂꯒ ꯊꯝꯗꯤꯅꯦ. ꯑꯣ, ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯕ꯭ꯔꯣ? ꯂꯥꯏ ꯊꯥꯎꯃꯩꯁꯨ ꯊꯥꯂꯝꯗꯤꯅꯦ ꯇꯧꯔꯤꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯩꯈꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯆꯤꯟ ꯊꯥꯕꯒꯨꯝꯅ ꯊꯥꯔꯝꯃꯤ. ꯏꯁ, ꯃꯩꯈꯨ ꯃꯌꯥꯝꯁꯤꯗꯤ. ꯏꯁ, ꯁꯣꯔꯒ ꯂꯣꯏꯅ ꯐꯨꯟꯒꯦ ꯇꯧꯏꯃꯤ ꯃꯁꯤꯗꯤ. ꯊꯣꯏꯕꯤꯗꯤ ꯂꯣꯛꯄꯨ ꯈꯨꯔꯤ. ꯁꯅꯥꯍꯟꯕꯤ ꯃꯁꯥꯗꯨ ꯆꯥꯎꯕꯅ ꯄꯤꯡ ꯂꯥꯎꯏ. ꯃꯩꯈꯨꯅ ꯃꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ. ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯥ ꯆꯟꯗꯥꯟꯒꯤ ꯅꯨꯄꯤ ꯑꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯊꯨꯅ ꯆꯪꯂꯛꯏ. ꯑꯗꯨꯒ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯝꯕꯥꯜꯒꯤ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ. ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯏꯟꯊꯨꯏ. ꯅꯨꯃꯤꯠ ꯇꯥꯕ ꯑꯁꯨꯛ ꯀꯨꯏꯔꯁꯤ ꯐꯥꯎꯕ ꯆꯥꯛ ꯑꯁꯤ ꯆꯦꯡ ꯁꯨꯕꯗ ꯉꯥꯏꯔꯤꯕ. ꯂꯥꯏ ꯊꯥꯎꯃꯩꯁꯨ ꯊꯥꯂꯝꯗꯕ. ꯈꯨꯠ ꯈꯣꯡ ꯆꯥꯝꯅꯅꯕ ꯃꯥꯏ ꯃꯤꯠ ꯇꯥꯅꯅꯕ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯥꯈꯠꯂꯝꯗꯕ. ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯒꯦ? ꯑꯁꯤꯒꯤ ꯂꯝꯆꯠ ꯑꯁꯤꯅꯁꯨ ꯑꯐꯕ ꯀꯁꯨ ꯁꯥꯔꯤꯕ. ꯅꯃꯥ ꯑꯁꯤꯕꯗꯣ ꯑꯃꯨꯛ ꯄꯜꯂꯁꯨꯅꯦ ꯑꯃꯨꯛ ꯀꯞꯁꯤꯟꯅꯕꯗ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯍꯦꯛꯇ ꯐꯠꯇꯕꯅꯦ ꯇꯥꯍꯟꯗꯧꯔꯤꯕ. ꯉꯥꯡꯅꯅꯕ ꯁꯤꯟꯕꯁꯨ ꯅꯪꯅ. ꯃꯁꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯃꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯩ ꯆꯥꯛꯏꯕꯁꯤꯡ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠꯇ ꯄꯥꯝꯕꯣꯝ ꯑꯗꯨꯋꯥꯏꯗ ꯀꯟꯁꯤꯜꯂꯛꯏ. ꯊꯝꯕꯥꯜ ꯏꯃꯥ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯋꯥ ꯉꯥꯡꯗꯅ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯂꯗꯨꯅ ꯂꯩ.
ꯁꯅꯥꯍꯟꯕꯤ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯏꯃꯥ ꯍꯥ ꯀꯔꯤꯒꯤ ꯏꯃꯥ ꯅꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯥꯟꯅ ꯌꯦꯡꯉꯨꯅꯦ ꯈꯪꯅꯕ꯭ꯔꯥ? ꯍꯩ ꯅꯞꯄꯤꯒ ꯇꯥꯔꯛꯀꯅꯨ ꯍꯦꯛ ꯀꯞꯄꯗꯅꯦ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯀꯗꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯅꯪꯅ ꯀꯞꯁꯤꯜꯂꯛꯁꯤꯟꯅꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯁꯤ ꯍꯩ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯤꯡꯉꯗꯤꯅꯦ ꯊꯕꯛꯁꯦ ꯈꯔ ꯇꯧꯒꯗꯕ ꯈꯪꯅꯕ꯭ꯔꯥ? ꯊꯕꯛ ꯑꯃꯇ ꯇꯧꯗꯅ ꯆꯥꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯅꯦ 이ꯕꯦꯝꯃ꯫ ꯅꯪꯅꯦ ꯃꯈꯣꯟ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯨ ꯅꯪ꯫ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯣ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯂꯥꯛꯈꯠꯂꯣ ꯆꯥꯛ ꯑꯁꯤꯁꯨꯅꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯗꯕꯅꯤ꯫ ꯅꯪ ꯅꯣꯏ ꯅꯃꯥ ꯑꯁꯤꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯋꯥꯀꯠꯂꯒ ꯀꯞꯇꯅ ꯑꯃꯨꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯈꯣꯟ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯊꯕꯛ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯈꯪꯉꯕ꯭ꯔꯥ? ꯁꯅꯥꯍꯟꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯁꯨ ꯉꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯈ꯭ꯔꯤ꯫ ꯏꯁꯤꯡ ꯑꯃꯨꯛ ꯁꯣꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯊꯋꯥ ꯁꯥꯗꯦ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯆꯥꯛ ꯆꯥꯕꯁꯨ ꯆꯪꯗ꯭ꯔꯤ꯫ ꯃꯈꯨꯠꯇꯨ ꯅꯥꯕꯅ ꯂꯣꯏꯔꯤ꯫ ꯃꯩꯅ ꯄꯣꯛꯈꯤꯕ ꯑꯣꯏꯕꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇꯤ ꯍꯥꯜꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅꯗꯤ ꯀꯞꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯊꯝꯕꯥꯜ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯐꯤꯁꯪꯗ ꯈꯔ ꯉꯟꯅ ꯂꯥꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯁꯂꯥꯏꯔꯦꯟꯒꯤ ꯄꯥꯎ ꯇꯝꯂꯛꯏ꯫ ꯊꯝꯕꯥꯜ ꯑꯁꯣꯛꯄ ꯑꯗꯨ ꯎꯍꯟꯅꯤꯡꯗꯕꯒꯤ ꯐꯨꯔꯤꯠ ꯑꯁꯥꯡꯕ ꯂꯤꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨꯗꯤ ꯈꯨꯠꯅ ꯇꯧꯕ ꯑꯣꯏꯕꯒ ꯏꯄꯥꯡ ꯄꯥꯡꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯆꯦ ꯊꯝꯕꯥꯜ ꯀꯔꯤ ꯇꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯕꯛ ꯄꯥꯛꯅꯁꯨ ꯇꯧꯗ꯭ꯔꯦ ꯏꯁꯥ ꯉꯝꯗ꯭ꯔꯕꯣ? ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯇꯣꯛꯎ ꯌꯥꯔꯦ ꯀꯩꯗꯧꯒꯦ? ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯀꯣꯟꯁꯪꯒꯤ ꯏꯅꯦ ꯑꯗꯨꯁꯨ ꯇꯥꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯇꯣꯛꯄꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦꯅꯦ? ꯁꯦ ꯅꯪꯅ ꯌꯨꯝꯗ ꯆꯠꯄ ꯇꯜꯂꯗꯤꯅꯦ ꯁꯪꯁꯤꯗ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯄꯣꯊꯥꯎ꯫ ꯑꯗꯣ ꯅꯪꯒꯤ ꯐꯤꯗꯣ ꯅꯣꯡꯃ ꯅꯤꯅꯤꯗꯗꯤ ꯂꯣꯏꯁꯤꯜꯂꯨꯀꯣ ꯃꯤ ꯐꯤ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯏꯅꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ꯫ ꯌꯥꯅꯤꯗ ꯏꯅꯦ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ꯫ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯣ? ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯉꯥꯡ ꯅꯨꯄꯤꯗꯣ ꯍꯥꯟꯅꯒꯨꯝꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯊꯕꯛ ꯑꯗꯨ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯂꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯁꯂꯥꯏꯔꯦꯟꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯐꯝꯊꯩ꯫ ꯊꯝꯕꯥꯜꯒꯤ ꯏꯁꯨꯛ ꯁꯨꯛꯊꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯂꯥꯏꯔꯦꯟꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ꯫ ꯁꯂꯥꯏꯔꯦꯟ ꯊꯝꯕꯥꯜꯅ ꯉꯔꯥꯡ ꯈꯔ ꯊꯦꯡꯈꯤꯕ ꯑꯗꯨꯒꯤ ꯃꯃꯥꯇꯣꯟꯅ ꯑꯃꯨꯛ ꯐꯨꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯁꯤꯅ ꯂꯣꯏꯅ ꯊꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯗꯣꯛꯇꯔꯗ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯌꯦꯡꯊꯣꯛꯎꯁꯤꯔꯣ? ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯅꯠꯇꯦꯗ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ꯫ ꯊꯦꯡꯉꯅꯤ ꯆꯠꯂꯁꯤꯔꯥ? ꯆꯠꯂꯁꯤ꯫ ꯑꯗꯣ ꯉꯔꯥꯡ ꯊꯦꯡꯕꯒꯤ ꯅꯣꯏ ꯏꯁꯧ ꯅꯃꯥꯗꯨꯅ ꯉꯥꯡꯕ꯭ꯔꯣ? ꯊꯝꯕꯥꯜ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯆꯨꯝꯅ ꯍꯥꯏꯗꯦꯅꯦ ꯏꯁꯧ ꯅꯃꯥ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤꯅ ꯎꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯈꯩꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯖꯅ ꯈꯪꯗꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯎꯔꯕ ꯑꯁꯤꯗꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄꯅ ꯂꯣꯏꯔꯦ꯫ ꯌꯥꯝꯅ ꯁꯥꯎꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯁꯂꯥꯏꯔꯦꯟ ꯑꯃꯗꯤ ꯊꯝꯕꯥꯜꯕꯨ ꯌꯦꯡꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦ꯫ ꯍꯌꯦꯡ ꯆꯠꯄꯗ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯑꯌꯨꯛ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯁꯂꯥꯏꯔꯦꯟꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯗꯨꯝ ꯃꯝꯂꯤꯀꯥꯟꯗꯒꯤ ꯆꯠꯀꯗꯧꯔꯕꯅꯤ꯫ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯍꯞꯇꯥ ꯐꯥꯒꯗꯕ ꯅꯠꯇꯦ꯫ ꯐꯖꯅ ꯆꯠꯂꯨꯔꯣ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦꯀꯣ ꯅꯪꯁꯨ ꯆꯠꯂꯣ꯫ ꯊꯝꯕꯥꯜ ꯍꯥꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯂꯥꯏꯔꯦꯟꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯏ ꯀꯥꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯔꯁꯨ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯕꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯥ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯗ ꯊꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯊꯝꯕꯥꯜꯅ ꯍꯪꯂꯛꯏ꯫ ꯊꯣꯏꯕꯤ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯁꯥꯎꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯍꯪꯂꯛꯏ꯫ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗꯅ ꯆꯞ ꯂꯦꯞꯄꯤ꯫
ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯊꯝꯕꯥꯜꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯊꯣꯏꯕꯤ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯅ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯍꯟꯕꯤ ꯂꯥꯛꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯗꯨꯅ ꯁꯅꯥꯍꯟꯕꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯤ꯫ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯃꯍꯥꯛ ꯁꯥꯎꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯈꯨꯗꯛꯇ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ, ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯈꯪꯏꯟ ꯏꯜꯂꯤ꯫ ꯊꯝꯕꯥꯜ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯅꯥꯍꯟꯕꯤꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯊꯝꯕꯥꯜꯗ ꯃꯐꯝ ꯈꯪꯗꯅ ꯀꯟꯕ ꯍꯧꯔꯛꯏ꯫ "ꯏꯀꯥꯏ ꯈꯪꯗꯕꯤ! ꯏꯀꯥꯏ ꯈꯪꯗꯕꯤ! ꯅꯪ ꯈꯪꯏ! ꯅꯪ ꯑꯁꯤ..." ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯐꯨꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜꯁꯨ ꯀꯞꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯇꯣꯟ! ꯏꯃꯥꯇꯣꯟ! ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ! ꯑꯩꯌꯣ ꯏꯃꯥꯇꯣꯟ! ꯑꯩ ꯌꯥꯝ ꯅꯥꯏꯌꯦ!" ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯦ, ꯑꯗꯨꯃꯛ ꯐꯨꯏ꯫ ꯐꯨꯕ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ꯫ ꯃꯈꯨꯠ ꯄꯦꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯆꯩ ꯑꯗꯨꯁꯨ ꯍꯨꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯪꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯒꯤ ꯍꯦꯛ ꯃꯈꯥ ꯇꯥꯅ ꯈꯪꯅꯔꯝꯂꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ!" ꯊꯝꯕꯥꯜ ꯃꯥꯕꯨ ꯐꯨꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯗꯨ ꯐꯥꯎꯕ ꯍꯪꯕ ꯉꯝꯗꯦ꯫ ꯆꯦꯅꯥꯈꯣꯜ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯂꯥꯏꯔꯦꯟ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯁꯨ ꯆꯦꯅꯥꯈꯣꯜ ꯑꯗꯨꯅ ꯂꯦꯡꯕ ꯉꯝꯗꯅ ꯐꯃꯨꯡꯗ ꯂꯩ꯫ ꯑꯗꯨꯅ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯂꯩꯅꯩ꯫ ꯊꯝꯕꯥꯜꯗꯤ ꯑꯌꯨꯛꯁꯤ ꯅꯨꯃꯤꯗꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤ꯫ ꯑꯃꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯔꯛꯄꯗ ꯃꯁꯥ ꯍꯦꯛꯇ ꯄꯣꯞ ꯇꯥꯏ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡ ꯈꯪꯗꯦ, ꯃꯔꯝ ꯂꯩꯕ ꯂꯩꯇꯕ ꯊꯝꯕꯥꯜꯕꯨ ꯎꯔꯕꯗꯤ ꯑꯗꯨꯃꯛ ꯉꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯀꯜꯂꯛꯄꯒꯤ ꯃꯩꯔꯤ ꯑꯗꯨꯗꯤ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯁꯂꯥꯏꯔꯦꯟꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯨꯔꯦ, "ꯏꯅꯝꯃ, ꯊꯝꯕꯥꯜ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯣ ꯊꯝꯕꯥꯜꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡ ꯈꯪꯅꯕꯤ, ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯤ ꯊꯃꯣꯏ ꯀꯥꯏꯍꯟꯅꯤꯡꯗꯦ꯫ ꯀꯩꯅꯣꯅꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯕꯨ ꯀꯝꯗꯧꯕ?" ꯁꯂꯥꯏꯔꯦꯟꯒꯤ ꯃꯃꯥ ꯑꯗꯣ ꯁꯅꯥꯍꯟꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯊꯝꯕꯥꯜꯒ ꯌꯨꯝꯕꯥꯜꯂꯕ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯤ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯊꯝꯕꯥꯜ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯀꯣꯟꯁꯪꯗ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯍꯥꯏꯔꯔꯦ, "ꯏꯆꯥ ꯊꯝꯕꯥꯜ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯃꯔꯤ ꯑꯁꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯃꯁꯤꯅ ꯑꯩꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯇꯅꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯅꯪꯁꯨ ꯈꯖꯤꯛꯇꯤ ꯈꯜꯍꯟꯅꯤꯡꯉꯤ." ꯑꯀꯥꯏꯕ ꯋꯥ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯊꯝꯕꯥꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯎ ꯇꯥꯔꯕ ꯁꯅꯥꯍꯟꯕꯤ ꯃꯥꯒꯤ ꯋꯥꯉꯥꯡꯗ ꯑꯍꯦꯟꯕ ꯃꯆꯜ ꯑꯃ ꯊꯛꯂꯛꯄꯒꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯁꯅꯥꯍꯟꯕꯤ ꯊꯝꯕꯥꯜꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯤ꯫ ꯊꯝꯕꯥꯜ ꯁꯂꯥꯏꯔꯦꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯇꯧꯃꯛꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯂꯥꯏꯔꯦꯟ ꯍꯜꯂꯛꯄ ꯉꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯑꯁꯨꯝ ꯁꯣꯟꯊꯔꯛꯂꯤ꯫ ꯀꯣꯟꯅ ꯊꯪꯗ ꯃꯥ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯂꯥꯏꯔꯦꯟ ꯉꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯌꯦꯡ ꯑꯁꯤ ꯁꯂꯥꯏꯔꯦꯟ ꯂꯥꯛꯑꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯄꯥꯎ ꯈꯪꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯊꯝꯕꯥꯜꯗ ꯉꯥꯡꯂꯤ, "ꯍꯩ ꯂꯝꯖꯥ ꯁꯔꯥ, ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯇꯥꯗꯦ꯫ ꯅꯃꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯉꯥꯡꯂꯛꯑꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯗꯨ ꯐꯥꯎꯕ ꯏꯀꯥꯏꯗꯕ꯭ꯔꯣ? ꯍꯥ? ꯑꯗꯨ ꯐꯥꯎꯕ ꯅꯪ ꯃꯤꯒꯤ ꯃꯆꯥꯗꯣ ꯐꯥꯔꯒ ꯂꯩꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯍꯥ?" ꯉꯥꯡꯂꯤꯕ ꯑꯗꯨ ꯊꯝꯕꯥꯜ ꯇꯥꯔꯤ꯫ ꯃꯈꯣꯜꯗꯤ ꯊꯣꯛꯇꯦ, ꯑꯗꯨꯕꯨ ꯃꯄꯤꯗꯤ ꯇꯥꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯥꯎꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤ꯫ "ꯅꯃꯥꯏ ꯏꯀꯥꯏꯕ ꯈꯪꯗꯕꯤꯅꯤꯅ ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯟꯅꯈꯤꯗꯧꯔꯤꯕꯅꯤꯅꯦ꯫ ꯍꯥꯏ, ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯣ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯉꯥꯡꯂꯛꯏꯕꯗꯣ ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯤꯅꯦ, ꯈꯪꯉꯕ꯭ꯔꯥ? ꯀꯅꯥꯅꯕꯨ ꯄꯥꯝꯗꯣꯔꯤꯕꯅꯣ? ꯂꯝꯖꯥ ꯁꯔꯥ ꯅꯪꯕꯣ, ꯀꯅꯥꯅ ꯃꯃꯧ ꯑꯣꯏꯅꯤꯡꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ? ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯇꯥꯗꯦ꯫ ꯃꯃꯥꯏꯁꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ꯫ ꯌꯨꯝꯕꯨꯅ ꯇꯥꯜꯂꯕ ꯑꯁꯤ ꯐꯥꯎꯕ ꯁꯨꯔꯨ ꯍꯦꯛ ꯅꯩꯗꯅ ꯂꯩꯌꯦꯕ." ꯊꯝꯕꯥꯜ ꯋꯥ ꯑꯗꯨ ꯇꯥꯔꯤ꯫ ꯋꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯍꯛꯆꯥꯡꯗ ꯌꯧꯈꯤꯕꯇ ꯅꯠꯇꯅ ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯥꯊꯤꯅ ꯊꯃꯣꯏ ꯁꯣꯛꯂꯦ꯫
तसेंगना सलाइरेनगी ममाना nganglakpa ado mama atombina hairiba wafam asina chumlabara haina khali Sanahanbi ngangba yaba nganglami phana thengba du phawba yaw yaw tawduna nganglami adudagi warba mali masu phamungda changduna tumkhre mahakna ngangluba sing ado karisu khanduna tumkhre thoibi soda mangai nungaina tumthakre adubu thambaldi tumba yadre wakhal mayam aduna makugadu sulum thare mahak ningamdabana pikthale mapisa tap tap tari asuk yapne tonba mapok asibu higi mapukni haidana isor nangna tambiram liba asibu karigino higi haibata mak lay haidana khalamani adubu ngasidi pumna mami sakri ayam wari aying ba pautre asi hairaga mitagi piyada sentharakle aying ba sayam wari ay tasingna wari asi hairaga phamungdagi tapna kumtharakle ahing nongya yausilakpa maramna tumdaba kanasa yaudre thambal hogolaktuna कोट की ममांग दलाइरिबा थौरी कोंगोय अदु पाइखतली अदुगा ngahak tumina yengi wa amata ngangdre tare iba pe de se taithoi aduga mamang thong adu hangdoktuna mapalda thoglei thong hangdokpa dudi kana su tadre thambal makhong adu tapna tapna thangduna salairena ngaipham khongnang pambi adurom da lakli khongnang pambi adugi makhong da ngahak asum phamduna lei mipham adu karigumba amada sunghong hongdana yingduna lei matang asida salairena hairamba wahai amadi mawong mataw mayam adu loina ningsinglakle madu sing adu ningsingluba matamda thambal mitagi pi tarakle mayam adu ningsinglaga wabasu sum hingalakle adudagi hawalai khongnang pambi adu yengi tare iba mapi adu thuna sasat taithoklaga khongnang pambi adugi nemna longliba masa mayam aduda kakhatnaba honai mathangi numida duni salairen mana yumde yorakpada nong pungan ngale makalamba maithong aduga loinana mama bu kawe ima mama so machangi kauba du taba matamda chenhorakle aima isala idana la o salairen khongkapa ma phawba thangjinri laikai gi angang ama kanna chelaktuna sorta toba makhai holaga pautame da salairen Tamaldo Konanga Tauri Magna Hariba Wada da Salai Swai Lawi Adabu Nupada de Wado Mapung Pana Tambanangdri Salai Wamata Hiram Dana Yam Tuna Selakli Machagi Matauda Mama the Sui Papa Katna Machagi Matung Inarakli Salairen Kunang Pambi Salakpada Mayam Puna Ikoi Koina Lady Bado Uri Salairen Yamna Tuna Sangsilaga mayamna yengliba adu yengi masa pumba swai lawi thambal mamit usinduna mangakta thauri adu thusinduna sor hondana leirami salairen yamna thuna sangsile aduga thambal gi ngaksamdagi thauri adu lauthokleklaga laktana langthoi thambal nangbu kidurage se hogolo aibane ai lai hogolo se thambal salairen mitmangdo riba mayamado thazaba ngamdre Thambalbu hanjin hogalo hairi Salairen gi mamasu machagi matawasida thambal no oiramliba matawasini thamoyedu kairi Salairen hanjin mapi tana thambalbu kauri Thambal se hogalo aibane thambal ai la hogolo thambal hogolo se Salairen gi kapadu ubada ngasai makai yengaramba mi singa du sumapi tare Salairen gi mamasu Thambal manakta tapna sangsilakli aduga tapna pamthai Thambal nang ima bu warauraga chalaboire ko asi hairaga higi kappa horai Salairena mamadi yengduna hairai ima kaino imana hariba do kaino Thambal se muk tawdo ima ma muk tawdo pio madang aduda thoibi amadi sanahanbi yosilakli Thambalgi oiramliba mataw aduda sanahanbi thabak phuraga hairai karina tawriba sidia magi wa aduda ngasai makai thawai nuaitana lainaramba khunja makai du sauningna mangolomda loina onsilai
ꯌꯥꯝꯅ ꯁꯥꯎꯔꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯅꯤ. ꯅꯪꯅ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯅꯅꯦ. ꯉꯁꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ. ꯃꯌꯥꯝ, ꯃꯃꯥ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏ ꯂꯦꯝꯅ ꯊꯥꯐꯝ ꯊꯣꯛꯇꯦ. ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯂꯞ ꯑꯣꯏꯅ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯂꯣꯏꯅ ꯁꯥꯎꯅꯔꯦ꯫ ꯅꯨꯄꯤ ꯈꯔ ꯂꯥꯛꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯔꯨꯒ ꯂꯣꯏꯅ ꯀꯣꯛꯑꯦ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯈꯨꯗꯛꯇ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗꯒꯤ ꯆꯠꯍꯟꯈ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯔꯥꯜ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤꯅꯦ ꯍꯥꯠꯄ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯌꯦꯡꯂꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨꯒ ꯁꯂꯥꯏꯔꯦꯟꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯒ ꯌꯦꯡꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ. ꯊꯝꯕꯥꯜꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯈꯨꯟꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯂꯤ꯫ ꯃꯈꯨꯠꯇ ꯗꯨꯛ ꯈꯔ, ꯑꯇꯣꯞꯄ ꯍꯩꯔꯥ, ꯂꯩꯁꯨ ꯈꯔꯒꯁꯨ ꯄꯥꯏꯔꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯒꯤ ꯗꯨꯛ ꯑꯗꯨ ꯃꯩ ꯆꯨꯈꯠꯂꯒ ꯗꯨꯛ ꯑꯗꯨ ꯊꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯉꯁꯤꯁꯦ ꯅꯪꯒꯤ ꯀꯨꯃꯣꯟ 8 ꯁꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯔꯤꯕ꯭ꯔꯅꯦ? ꯅꯪꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯁꯨ ꯑꯩꯗꯤ ꯇꯥꯅꯤꯡꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨ ꯁꯂꯥꯏꯔꯦꯟꯅꯤ꯫ ꯁꯂꯥꯏꯔꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯤꯕ ꯂꯝꯕꯤꯗ ꯆꯠꯄ ꯃꯧ ꯅꯍꯥ ꯑꯅꯤꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯂꯥꯏꯔꯦꯟ ꯑꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯥꯒꯁꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯤ, ꯃꯌꯥꯡꯒ ꯏꯀꯪ ꯀꯪꯉꯤ, ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯊꯝꯕꯥꯜꯗꯣ ꯂꯩꯇ꯭ꯔꯁꯨ ꯃꯌꯨꯝ ꯄꯥꯜꯂꯗꯤ ꯋꯥꯈꯜ ꯑꯁꯤ ꯈꯔ ꯀꯥꯎꯊꯣꯛꯄ ꯉꯝꯗꯧꯕ ꯇꯧꯔꯤꯁꯤ꯫ ꯏꯁ, ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯋꯥꯅꯤ ꯅꯣꯏꯕꯣ꯫ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯁꯂꯥꯏꯔꯦꯟꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯝꯕꯥꯜꯗ ꯄꯥꯎꯗꯝꯂꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫